ꯃꯌꯥꯝꯁꯤꯗꯤ ꯃꯩꯇꯩꯒꯤ ꯅꯣꯡ ꯄꯥꯟꯕ ꯆꯩꯔꯥꯎꯕꯅꯤ ꯑꯗꯨꯅ ꯎꯇꯤ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯦ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯅꯥ ꯊꯣꯡꯕ ꯉꯁꯤ ꯃꯦꯔꯥꯃꯦꯁꯅꯦꯕꯀꯣ ꯑꯗꯨꯝ ꯁꯅꯥ ꯊꯣꯡꯕ ꯈꯔ ꯂꯩꯔꯦ ꯆꯦꯡꯒꯨꯝ ꯀꯥꯡꯒꯧ ꯑꯗꯨꯒ ꯁꯤꯗꯅ ꯆꯥꯛꯍꯥꯎꯒ ꯈꯦꯔꯒ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯐꯖꯅ ꯁꯅꯥ ꯊꯣꯡꯕꯁꯤꯒ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯦ ꯁꯤꯝꯕ ꯐꯖꯔꯦꯍꯦ ꯕꯥꯕꯥ ꯕꯥ ꯄꯨꯔꯥ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯍꯥꯞꯄ ꯃꯔꯛꯇ ꯍꯥꯞꯄꯩ ꯀꯨꯏꯔꯦ ꯏꯔꯣꯟꯕ ꯏꯔꯣꯟꯕꯁꯤ ꯕꯣꯡ ꯉꯥꯛꯇꯅꯤꯍꯦ 우띠 좀 하고 봐 빠데 헤이 봐 tí mấy cái này fazere he이 봐봐
이렇게 좋아요. Cái sao gọi kia này. Đó. Mấy cái đấy. Ba. Phải mà hồi đấy. Nè. Spesial mangga thông bộ. Sa kita gimana dulu itu mangga. Con hỏi. Bah. Ultima, khi nền tảng sẽ được sinh ra cái video đăng tin là comment, like, subscribe, comment, sampai mau. Bye bye.